lakle lakle Inspector Tayai 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 Ahan wamakta the Inspector Tayai tabiri busugu James Saigurjama taramnok chubugu loinana ikoknona khurumja ngasi su puduna laksari Inspector Tayai chamri ga kontra suba tangka sandok sariba thoromasi wakalna sagachaba wari paring amani Hauji hauji hingiba amadi lekhidreba kanagumba amatega mari lene zidi thoromasi tabiro matungda domna kanagumba mari lene haina haibiraknabadi madugi daite khune logjabu ngamchana sidagidi aina magi masakto aina taki ada noma lambida magi mamanabi pinki ga makhoi ani wari sana sana laki matamaduda Pinky ki masak munna khangauraga Pinky ki ID mathang mathang thiki lekai aduda Pinky ki yumnak arhambam ne haba khangki adudagi yumnak adu haplaga amuk ko thi thibadagi mahaki ID du phangki Facebook account mahaki photo masak phangbadagi ekhoine lokthok photo adu edit tawduna thamki amadi ekhoina Anjali ki account da photo adu thajanki adubu Anjali ne madu yengbagi mohta thakibaga mangna download tawdana kakthat pawrki yengkiti ekhoina makhada message thaki asigum phibam masi oiningdrabadi ekhoida mukkano adubu ekhoigi message paati ekhoigi message hek paraba sumana ekhoibu kakthatlaga block tawduna thamjalaki masigi matungdagi Pinky gi semdoklaba photo do ekhoina ID mu semaga mathang mathang thagat pawki Tagal missing at all. Makoy friend over. Makoy mutual friend over Nakan. Makoy friend sing Aduda, I couldn't share Torobanina. Makoy Marup Ivanina. Harry photo sing at Makoy Uki. Adu Maruin Angelina Uki. Adu Angeli. I coig him a sesti packet. I coig Adumak block toki. Masigi Matung the Gimahanga. Show the Makimahana Pinky the Paws Tamburang. Madudigi. Pinky de koinamok message thaba hona na bahonaki adubu message thadring de Pinky na athubu matamda police ta taki sir badigi sir mathang police na khongul lirak pani sir koina khongul som lirak padana mamai thangdo upai lektabadagi Johnny na voice message ka ya thadana police ki manak ta chattana ba kayara kana hai ke adubu mamai thangda dil tongna si haiduna wafam phawai Adubu, Nakoina Del Tobungam, Nakoina Karigum, Mamata Makasa, Tabangam, the Koina Karak action, the Nakoi Kongoliki. Pinky Nakoiga Karigum Hainati, Pinky Mahaki messaging at the Mahaki number, Nakoibuti Matanda, Karigumamata Funky. Adubu, Pinky Quadi Lunati Naribi, Anjali Mahaki account hang Rumatamadi, Punamak Singadu, Torki, Maduda, Nakoina season Nariba IP address, Madu Equina Tigaki, Masimatungi Tabakase. Nakoina Toba, Soydin Oina have a Kangodi, Nakoini ID that Maruina, Johnny ID that Tirakuna Mapamasitana Kunala. How did he? Nakoi Karito Ganikanga. Oi, quite activity. Anjali Pamaga, Anjali the Kariguma Amat Haidena. Pinky the Oina Pinky photos, Sam Tokaga Tagal Ibagimar Carino. Ayo, Madigi Marcano. Sir, Madigi Maramdi, Zonina Togani, Ahan Madamana. Anjali ki shamdoga thagat ke habani sa ada ina Anjali de aina nungsi jabanina Anjali ki izat yon bade aina pamda basa aduda mana mamana bi Pinky ki oina semaga Pinky ki thagalaga Pinky ki asigumata sasi taningdradi ai khoi ki message ka kono haidana kiangani haidana mana tawkiba aduk yamna pangba yamna hei singbadi saraga IP address kaidi cyber cafe amamdagi mafam hong da tawi Adugi wafam dubu Anjali na taraga. Anjali na police ta muktak loloy. Mama mapada ta oy na kanba. Nati, nakoy na khali dubu kari. Sir, ay koy gimindi. Ay koy na taki ay na khan kide sir. Ay koy na taki khan kide. Gihan ge sini ne. Maabu ki halaga. Nakoy na laman kung ge sini ne. Mana sir. Mana ay koy bu kihan kibaki. Matung manaw adu maina tawba yati hai badu ta nana bhona kibani sir. Aduk yamna chokhattaba nakok aduga
मीबो अवाफमदा ताननबा काखलो जॉनी नंग खंगनी कस्टडी योरगा नखोइना तौजकिबा थबकदुगी नखोइगी नारालदुदी नखोइना साना फंगजबा ताबे काखलो काखलो गवै सर गाड़ी धाकलो अदुगा संतोष सर ममा पासिंग दो नमथक तौबो हुरान बसिंग अदु फारे है खंगनी चलो चलो गाड़ी धाकलो नरु नयांग टेक मखै फुरगा फगदबने नुंगाइजरेदगा कनाना ngami यांगनासे Come on. Funny, sir. Come there. Santos, Makoy Mama passing Pau Picaba. Sir, Lin Harriman. Busalo, custody the Busalo. Gamay, Manung the Busalo. Tagani, sir. Lakio. Manung the Nungai get of need. Kananga and I say, Yarigamay. Hey, Nang a Simon K. Wahanga. Come the sugaring. Karigino nang kumdrishibo. Hai. Karimute ko kumdini. Ai. Ibungo Johnny. Yamna hisingbo. Yamna singbadi malaga. Yamna pangbo. Nang na tawriba thabaktubo. Nang singabani sini. Singabani na khoi de karimute tawbung amro sini. Ayo. Nangi karamba plan digi thabasi tawna hai. Inspector. Wapam puram ma kena loi khung. Aine kumbagi thoidok padarka lait shit aine kumbagi thoidok padarka lait nangna toriba thabakto nangna sana nangi statement naran yajadra di bungo rima lokthar gananga na sana statement da nangi naral yadre bu phawa sangdok patabana ai khoi da thabak hena pige siro nanam talaga dum tokani bungo ayo ai nangna karigi da mutta thabak si toriba na ayo maduga asiguma thabak sina taba toba thabak sing ayo ni Matang hayo. Kadai da kanada toki. Nangi nasana sia letra. Ha. Nangi nasana sia letra ba. Ayune. Sasara ayune. Aigi chali sia singa matalaki. Aduga. Aine tawri basidi. Makoina tawri ba makoi ge attitude adugi matungina taw. Nupi ai basidi. Nupa singi midyeng phammi tapo. Nungsi haina phongdok poira basu. Makoi da kari mo hai khara haijarabadi makoina napal ka ba. Nupagi kudum chalakanda de hayen kari shuto bunga manati adu makoi gi mong mata udna kong thang asi thang lakiben akoi gi kari sosoi belete kaya adani yung mi gi machanu pi Anjali hari basida Michael anungsi pami harubada block toki amuk number selga muthai adu so block toki amuk number selga muthai adu to so block toki maduna thawai usite haduna mahaki mamana bi pinki da mabu ki hanana bi da mak thap to boina makok photo da loktholaga topa Natai sada ba photo amada semjalaga social media da kihan thagatpa ijat manghana bataw aduga onsilega dil taw siga dil tawraga karino haiga dori ha dil tawraga karino ba haiga dori to dil tawdi Angelina Michael bu tachi tawine to mahaki mamanabi pinki mangonda tari ba da sado Anjali da tanindrabadi adugu mamagi tawong do tawno haidana mabu kihan ge haina khan kibene Oh, mata maduda Angelina haidorok labadi nakhoi kam doba Angelina haidorok labasu ai khoina makhoida asengba ID haigada balai ai khoina makhoida asengba ID haigada balai adudi crime se makhata na togi sini nang kaya aphaboiro nangina mana pasu mafam asda soidana la aduga nakhoi ani na ki haliba nupi masado mafam asdi yora aduga Anjali show aduga Anjali gi imung manung show gamai Sir, nangi chaidu putaro. Aduga, makong digina, makok pop. Kai gi machu gumna arangba machu do. Macet, chai pam nai na langal. Shidi chen ngano. Aduga, asingma thabak asim matung nganaw tawba yade haiba khangna na ba. Oh, thawna nung ai jare to ko. Ai gi chai ani leijare sida. Number 1 chai si leijare. Sina number 2 si leijare. Ai thoki. Mapana thongchao. Phagni sir. Sir, nungaijare makhade khoi tawja horge kam dawa objective photha ba ya bage permission do pira bani na ko kare haba nangi naming do kare haba Johnny yes papa eating sugar no papa adugi Johnny duni ne minga di phajai aduga kare gina bro kare gina ha Johnny se na bro ha kare ge kana ranga mi yang chai da ne
Nakhaina pho. Phurubasu. Nakhaina ngambagi. Phu. As akhaina ngambagi phubani. Akhaina ngambagi phubana tine. Masini thamgera. Kinsira. Ya. Kandoe. Krishima. Krishima no. Khangneda. Pisak. Krina lao mako chapare thari torga mathakti angka chalao. Drum manung de sing de ko lik ting ga sing haira ga phusai. Lako. Ngai. La elai. Ban ngai do mi ne. Ai okay. Itong phu ba ya. Okay. La elai. Lai. Asna na maro la ma krina khang de. No ngan ban han ki ta ne lao ne. Khara thuna lao ne. Ngai. Lai. Ma khoi gi ma para gi no. Ma pa na nga ai na lai ne. Adu gi ni da. Kai. Aura si se. Kadai. Aura si se. Si na lai re go. Sai se pai kyo se. Makla ka kalu se. As na kan mu pangan jaw do mali kalu ne khara thu dalu ne. Ngai. Sir, makogi halamansi. Aduga Anjaliga Pinky gadi. Sir, makogi so sida le. Sangsambiro. Tada. Somda langsambiro. Itema somda langsambiro. Ibong mara leba sing phare tabada. Yamna nuai. Matung manau tawdanaba makoi bu khara phajana ni thijana warakpiu. Tada. Sida le ribasi Johnny ga popa. Aduga Michael khoigi makhoigi mung mano mama pa sida loile imung manungi ahal laman sing adomadongi sa sing ne toriba thabak si karino haibado munna mukta khanbi aikoina police case tawre adongi sabu thadok piu makhoi bu ngak piu haibo wafam se soidana maki mafam sta haijaba la porna adubu ningol pokpa moina aina haijani bo wafam ta sena ma adomadongi sa sing ne toriba thabak sing ase yamna lan thabak amani haibasidi khangbiram lagani waro bibiyadi akhoi gi chabu kan malak panati akhoi gi chabu akan ba cherak pibi makhoina tawkhiba thabak ase akhoi gi mung manungda isa ningol singda asigama thong ase tawba sathabo eram labadi akhoi sinu ara akhoi mafam asida police da isa gi punsi kalu haiduna haijegi haiduna lak panati akhoi bi lana lobiga akhoi ni sa phaning badagi makhoi bu yumdagi thadokduna tongan mafamda mahi masing tamnanabagidama makhoi bu aikoina lapna thamki imung manungdagi lapna thamkiba amadi samaj ki chana kanglon aduga imung manunggi thaksi kasi mahi masing makhoina tamlibadu khara hairabasu iba paba khara hairabasu chana kanglondi yamna walaki masimangna mama mapa oibisingna machada akan mami yeng changpham amadi thokli aikoi ni sa singbo public school da tamhalabani aikoi digi lapna thamduna tangai phadaba makhoigi maring thungnana bagida mahi masinga mari leinabada haithaduna makhoibu afaba mi mo oinana bohonarabasu isa isu singaduna kari li chachali kari pami makhoigi wakhalda kari le aikoi ni hingniba aikoi gi kero lekaida hauji chatnari mamong matausi kari masi puno maksinga si makhoigi makokta khrawal handaki matanga si tasenama aikoi isa singni yamna lala adubu aikoi isa singbu kange haiduna lakunati aduga ibemani aina tajabada Pinky amadi Anjali aikoi budi warogan aduga nakoi da thokiba thodogadu thamoi soknai khoisinu ngaiti nakoi da lalubagi dama makoi matik chaba seraga do phangboisin inspector aikoi gi sa Johnny aduga mahaki mamanaba Michael sondeling sin biribasi Michael ga pogon aikoi punna warep na zarban isa ani siamna luna tinaba ngaktan aduga aikoi panglap lapa sunati yum su yum paring aduna aikoi gi isa ani sina lan kibadu tonga ba ain gi meeting da makoi gi phangpham thokpado soidina matik chaba dandi adu pibiu haiduna haiji gi haiduna lakpan yamna nungai re yamba da thambiri wafam asi tasena ma makoi ne toribise cyber crime ba mari leina ba case amakang madu kona kari serak pira kadge habadu di madu gi mina batar adu nupi naha singda photo semjal ga thajan ba tonga ba natai sada basing pornography gi ek madu gi matungi na phangpam thokpadu di soidina phangaso
aduga amatang dilay masigi matungda do madungi sasingna kariguma makhoi maralgi matungina jail matam khara leirurabasu madudagi thoroklaba matungda amuk hana crime asi tawdana nabagi dama mama pasingna daita ma lobadi tangai phadaba lei makhoi bu ikai bu pikibni haiduna anjali amadi pingi gi punsi da mo sinaraklabadi madugi daita punamuk to makhoi nin oigedaban inspector madugi daita do aikhoi soidana logjagan madugi matungda makhoi gi mathakta phatanungda tholokku matamda aikhoi kari mata changer yamna nungai aduga pinki amadi anjali hauji matamda social media da miyoi ama loina ba haibase nupi singna tawgadaba thabak khara sodumal hainaba amasung hainadaba khangjinadana tasinadana leibagi kanaba sodumal legin anjali da kanagumna pami nuksi harakku matamda anjali na tathi tawaina tawredaba makhoi bu welcome taw haibagi walaiti khangjinadaba to kesu kaiba leiti aduga athibu haina mingonda hairoidaba maduna singnanabagi machak ama soidana oirakpasu wakhal thenma midadi lana lokibige maduna makhoi de ikaiba pibani haina lokibasu tasenama social media angakpani afaba punamaksu miyam punamakopna khanganbi phattaba kayasu ohenbi masigi matungdagidi anjali adomna so adomda thokpa thodo wathoksing matam sana adongi imung manungda khangangedabani tangai phadrabadi adongi imung manunga amadi police station da laktuna asiguma misina sumna tawre haidana angan mamatamda khangangedabani aduga pinki handaki matang asidadi nangsu pungang alangani adubu nangsu para amadi soidana khanglamagani sir yamna nungaijare sir ai dilebak mi hamangda unthok ikai jarurabani adubu mara leiba ani pharabanina makhoi gi statement dagi hojikti ai lande photo adu ai nati haiba khanglagani masidi hena nungaiba leitres yamna phare adudi tada khoi yumda sapibi yara aduga zonigi imung manu hauji ti adomgi sanupa makhoi gi statement yam kana lor masigi matungda makhoi na tawjakiba sing adugi matungina sarse thangkala matungda soidana court puthon waro bibiade makhoi na tawkiba thaba dugi damakta di miyam punna sengdoktabadi yarar inspector maduda karigumba mata ekhoina waro balaiti tawbada di inspector makhoi gi chan makhoi na taibang panda khongdara ku matamda icha phangle haiduna aikhoina haraujakiba adu ngasiga sigum lobami ku basi phangna na bagi damakti natte haibase aikhoi su khang adu bu kari upai le migi ka da soklurabanina aikhoi gi chana lana aikhoina makhoi bu matam chana warak watem hodabadagi pumna makasi tholiba adu inspector aina haigani aina laugani aigi maru mapang sing aigi mari mata pumna mak khabar da aigi isana oktabagi wapamase loina phongdok laba matungda hangnarakani hairakani karigi damakta no nangina chana sumna tawri base hain aina punamak sing ase asiguma thongdok sing asi thoktana naba mama mapa na masaha singu piklingai matam dagi ning thijana senaduna makoi bafaba lambi mada chanaba afaba wakhal pina naba afaba school da khak taman banatana makoi bu samaj asigi chanarbi aduga tawgadaba amadi tawroidaba punamak tungalingai da makoi bu takpi tambi ho haidana aina bipum khudimakta haigani aina bipum khudimakta haigani phare inspector atudi akhoi muk chacharuki mama mapana haibede indaba aduga mama mapabu miya mangdi ijat lekha tanana popo masa singado matung manau tawdana na ba ningthi jana makhoi bu warak watem biro sir akhoi muk chacharuki ke sir funny dada sir kaidorega mai sir makhoi phu bu sai do loina tiakre sir sai tiaga kaidorege mako ka de soktuna birawani matung manau tawdana ba khara warak watem magalore matung manau tawdana ba khara ki han khangan magi wani makhoi bu siba makhoi phu biya bana tine ado di khangjai da sir sai do sir amuk left amuk right amuk sum kon madu da konthok konjen da wodu da sir magi sum apun si do tenjalak ko jani da sir yani sir krino telephone wire gi cable wire gumbagi adu ba ano ba khara hot kon ba hot thek pa ya ba do khara dum lawjar ga tawjagi adu ga sir krino makhoi mama mapa sing si thoi nuai tana satkiba mali da sir gamai mama mapa di kari sulan jabanati masana phatraga mama mapa yawbagi wan
uredana mama mapa sing asidi leba macha thai adubu masa sing mama mapa ga lapna base masi ka hena lapna malabadi mama mapa gi wakhalon sing du masa sing na khanba ngamlakti mahi masing tamlibni haidani yumdagi lapna leiruraga mayumda halakpa matamda mama mapa da thaksi ka sinaidaba mama mapa da wa ngangwada bebar yaudaba kairo lekai gi mayamba mache machanbu thaksi ka sinaidaba mi oinu uraktabagi mongse khara khara dum tawba yaw masinani mama mapa na masa singbu semada aduki matik sikseningai matamdo oire as ai gi sa do hayeng asmai namuk tawdoi jala sir as asmai ne ga tawradi sir ai di hayeng mi na phudring de sir ai na phoguna phani de sir gamai hekta phu haiba nati phuruga mi warakadaba nati wakhan tan ga dabani ama mapa ga masa ga lapthokna bayati naksin ga dabani makhoi gi apa ma karino khanga dabani makhoi gi maning thunghan mangam drabasu maning thunghan mangam dabagi maram khangan ga dabani akhoi ni hingliba phibam akhoi kari gi ma hinglibano akhoi malai mas kari gi laibano malai mas de leiba mi sing asi akhoi ga kari thungni akhoi gi imung khaktana akhoi gi khwaidi gi naknaba akhoi gi khwaidi gi arubani haibase makhoi de khala loidabani malai mas de leiba me pung khodima imung amani punamak sing ase akhoi nuksi sanani hingadabani haiba wafam se matam punamak ta ahan bada masi tambi bamsan aduga thaksi kasi thogalon bebar masi khwaidi gi maroibani as adugi wadi sir hausi gi matam dadi kanaso thaksi kasi adum yaudre de sir adu sir thaksi kasi yaudaba singi manung da haina bada di sir police thaksi kasi yaudi yam haine ko sir masi ju chum majala sir gamai akhone tori ba thabak sidadi karigum matam da dot da se dum changmu syo adubu akhoi matam pun muta sak takatana mi bu hantana ngangadabani haibadi kari suru leiti tangai fadaba kharada akhoi action tawbugi wan adubu mipung khudimaka nungsi sanana dum sakadabani as ado wadi so me sir ado yana thaksi kasi da haraga gari amuk ta khambi kyo gari thaubi rakli bai sene na housing krino license ki che gaido muta pu thokpi ba yagadro krigino gari manung da nomai pubirami sibo nupi sina kadai digi kidnap toraga pubirak pano sir asum na haibidi yaro ko sir nang na marolama gamai aduna nei haisi kariguma tamdadi khara action khara tawbugi wani harisi adubu mipung khudimak thantana dut dat tawbugi henjin khidana waro bu yauri bani makha thaba ngangadana mapa gumlaba hanaduda hey ut sumaina tawbuda nungai taba yauri bani phana haisa bani kitang sahi mathak thongbaduda thaksi ka sinai dena ngangadi taba so dum nungai roi masidi khara so dum semtok ko phai sir akhoi police ka ki wa na de sidi atai so dum yawi da amawari sir pura maksi samjin jaraga sir asiguma masa masu pok ka dogi sarok bodi sir pok ta bana bhai ko sir yare gamai kanggu manung gali bodo wang pangbulo redi makhoi gi statement do lorgane court ta hieng achi puthong non honasi phagani sir adu gi di phati am phajawram ni sir makhoi masa na lit pa puri khongau di sir sinbi da yara roi sir kari dorba loi sagar bro natte sir maning lagi khara birak ka hore sir krino khara makhoi mama pa da hairek ama sinbi dradi karinu gamai haisibo sir say ani da tumna ba phuthara pani na sir moi so khang ma dingam da bajani sir matu manau di kesu tawro roi da hek tawge khalasu maning da birak ka ba dum ningsing ani sir karido tamna thobio mangdi yang kesu toroi bema kesu toroi ai nga si phobu thobu da kari tobu yorge natrango papa nga si phobu gari thobu da kai doi hoi papa kesu tawde ai maning do na khol ga ting do kuno ko nang phajana gyan tana pham papa kesu toroi papa aduni mama tarabra nasanu pa sigai ga di wakhan siam no maning nang di ai khuri khare ta tongali adugi wabudi mafa masani dana ai ga di kadai de gi mana runege ado mathang si karai de koru seba garden mathang koru re hada mukti jurum da chasira jurum da kora thieng oidrene kashu torui nasanu pana sase da habani papa ju da chase ju da ai jurum da yam da saninge ba monkey kai ate yenge ba papa ai monkey kai do yam yengninge ba crocodile ate tiger su leopard su ai yengninge ba hoi satpa tare dana dudi isana pamanina thauba thabani satpa thabani ne
ai kana payo nako to mingsel do leithak nako hoi papa papa asida mama masa asida lere kadai no ai nako to kana pai ai tongre kana pai sopra moi papa kasu tawdi nasar padi papa ai kasu tawdi adudi moi ba mama masasi gari na tongre tongdale amta kumdari yoslo amta kumga ai siradi mo oyamna ni ne torisibo moi papa amta yenki imagi bungo manga hogalo che angak시bu karigino no koina gari adu kana thoridubo isasi no koina gari thomi isasi ki punchi si mangol moi pabo hospital do bubisi angak시 mihun jauri as yaroche madugi matam na tilo akoi tabakchi sondu juja sa cheba natro yaroche se peshakra se teba se lupa lising taran si parigane sina angang hospital do purga phana bakra lain giro lo chasilo kaino moi babung haidubo karino ba haidubo nigi macha lupa ni nagi na sagumne angang si manak to paisa khara sorok ta thadaram laga maduni yaga dori bro as adu yengba yaroi ne police na muk adagi pharo pulo adagi angang si siro madudagi lupa kya no ting dojibo lo chasilo khar thulo lo chasilo mi nati isanu pagi punchi dadi amukta kamiramo hospital phobodo pubio to aina hydro hospital da salati police adagi police tagi matang lo chasilo mi nango moi pabu angang sigi punchi lo chasilo chung ana le dia roimi lo hariga nakutu paira chingbo yadi lo kakro lo chasilo lo nati yaragadi isasi hospital bodo pubiramo chanu paji hospital bodo pubio karigino na sikang khangi ha akoina kuina leredi akoi gi saksu nupi do khangnamadi hai akoi ba thigalo akoi phagalo kamai tawdori geba moi tamo ai thawai hamno ngai angang do akoi ngongo mane sahi chu samana ba mal makok to kai ina panganga le horido mama adu ge awa badu hey nangna da dharam lai bi sadong natine lupa kya no tingdo du khangro ha lupa kya no masdai da chahi ma da lupa lak kaya no khone tan ma do waris nang kari ma khangdine ai khoina lan bra ba ma khoina lambi da chalngi da ai khoina sangjal lo thomo bro lambi ma tai du da moina chenchal pa natra ba adu hore sumoi ta ma ama boris hospital do pobira badi angang du gi punchi do soi dina kan be ya kari torongani mama adu kari oramani nang aduk kyamna nang nung siri du kari gino ba ha no pi du ga nang kari thona ge ba kari thona ge nanga mai tamo ai mama ne ai no pi du ga kari ma du thona di na chanu pangongo da mina sumna thomjelambo irabadi ai khoi nung hai gedra ha hai biyo tamo nangna aduk kyamna dharma lebi sari ba ha nangna dharma lebi sari nang chala kalur gero ha nang chala ga kalur gera ba nati paisa me yam do nang puthokiro ba ai khoina tali ba tungsili ba meyam se na chanu pa se mi hoina no na chanu pa se afau doctor mo hen ga dori ba ai doctor tamdo lupa kya changi khangro doctor ma tamda haujiki ma tamdo fau lupa crore me hen changi na chanu pa gi sen tan da ba ya da na chanu pa gi afau thabak tong na ba gi ai अरे ये मतलब सामान होनर कर अरे मतलब ने सामान होनर कर हाइसिन yung da sana patok si juga do ama ta salgum si papa kedore no kedore papa hauji kido yamna nungai tiye papa na ai khoi di yenga wari sabadagi gari du longi natra papa torsho moigi mama masasi kari no torsho chalaga hoji kalusiro ha chalaga hoji kalusira heba mira nakhoi ani sidi othong pangkhar bajani yumda thojal lo gari se khar sam thok thok tana ko pa khor pa kai se khar yeng sa
ꯂꯣ ꯊꯧꯖꯜꯂꯛꯀꯦ ꯑꯩ ꯊꯧꯖꯜꯂꯛꯀꯦ ꯌꯥꯝꯅ ꯃꯃꯥ ꯃꯆꯥꯗꯤ ꯙꯔꯃ ꯂꯩꯕꯤ ꯁꯥꯔꯦ ꯍꯦꯔꯥ 이마기 붕어 망아 허글러세 이사부 가리나 톰전 미르마가 한나 파워 잉미디 남비데 가리 말래 아묵다 캄비요 가리 감도래 시수 타오그래 그나하고 마마타 레이 이마기 붕어 망아 ngasi mafam masida imaga tabak lakpasi isagi punsi mangnabo oikraba gari su yamna chendabanina paisa yaudabaga khongna chalase haiduna chatpada kudong thibasi thoki he taibak sema mapu ichagi punsida de mukta kanbiyo kaidobage 이사세 레이팜 잡은 광디 감도롱가다버도 그마이네 도롱가니 마마드나 수락가드다 마차두가 럼항니네 떠리버도수 가리수 얌나 zat바자가나티 마이 바붕나 카직당 레이톡드나 마이드 소록데 예nga가 가리도 토럼라버디 마마 마차도 탱럼로이다버디 가리도 떠거더리시 아이네 아이가 사이드기 딱이네 딱 나코이나 만나잖아 아숙cảm 눈치리스 가리노바 아이슈 누가이티네 아이슈 아이네 톰람리비도 아이슈 누가이티게 아두네 아이코이나 미능시해 올루버다 가리 떠러카니 컴라 마사기 한 아나브 레이브스네 아이코이데 라이용 하라카도인 기땅 깍 탱오버기 아이 페샤 비람도 나티에드나 루팔리싱 따라네 탐마미도 양 크라마 페샤 아이기 셀러리데기 깍까도리브니 아이 루팔리싱 따라시 농무다 사방가 페샤나티 파르조 파트르조 페샤도 울라가네 소이드나 마기 람비데 락파 가리 마 카마가 마마 마사도 호스피탈 리요고 야가니 호스피탈 요르버디 마두디 페샤 카르두나 레잉 부수야이드나 카르 켓파 꼭 까이버두디 폿바다 페샤둠 랭거니 고다 사드르디네 마마 마사도 마두디기 레모고 페샤두나 마코이 호독나 보고 야가도림 레이타바 미마데디 루팔리싱 따라세 호부 야리버니 칸브라 호부 야리버니 모이타모나 쑥암나 북친 깔렁가니 하이바 anh ngasi kakta khang sunata wagi wa chomnga ngasi phawda kana guma amagi mafamda shantana lalake shanta chumna hingjaba chumna straight adugune aidi aingondo sulan birakano aidi kana do sulan zaro yana wana honar kharaba ai maram chadi mama masadu maram chadi ba makoina gadi du kadu chenchen birige achoba gari mala idu mana adu gari engine makhondi tarungani dana hekta phat chenjale control ngamde nakhoi ani hinglibse ai gidi leba gamna phariba adugane ai su soktribese ai koi hunna landa bagini adugo moi tamo mama aduna ai gi sak khangau aduga moi tamo gi su soidena maki sak khanglam ga aduga gari number du khanglam lo adurabade yumma sida police laglabadi moi tamo ai koi kari su chen ba yaroi matam madu de khoina na ti haiduna ai khoina chen ba yaga doribro madubu miyoi bagi minung siraba madubu miyoi ba moi bagi minung siro moi tamo oh nangi sidi ai aran ba than ge sini nangi na puroi beda fawba nang aduk yamna chingna na wangang bangam ni bani ai wai ngasi fawba da santa na kana gum mamagi mafam da lalak palek ngasi fawba aina tek ta kaidana na khoi ge leibangam ni ba yum ma pan bangam ni ba sarkar ki thabak am to bangam ni ba imung ngasta wata padana ina pusalali ba mayam se ai mingodi hurare ga purak pamta nati ai thamoi seng amadi niyom chumna chalaga ai hinglaki ba mi aduga ai mama masadu da matheng pangam da badinati lupali sing tarane ina thadaram ni imung ngasta makhatana masigi wasingang na biar aduga nasanu pase leikai de salangan aduga mama na ba singati na ngano sanan ngano thoki ba thodo dugi matang da soidena makki mana leikai de wari sarun leikai de sanga ga mama na bagi yum da wari san bayar imung asida lengdana na mana salige dam aduga
ꯁꯤꯡꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯩꯀꯥꯏꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯟꯅꯔꯕ ꯃꯤ ꯈꯪꯅꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯑꯩꯁꯨ ꯃꯊꯛꯇ ꯂꯩꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯏꯃꯨꯡꯁꯤꯗ ꯃꯗꯨꯒꯤꯗꯃꯛꯇ ꯀꯞ ꯂꯥꯎꯕ ꯇꯧꯕ ꯌꯥꯔꯣꯏ ꯑꯩ ꯀꯣꯛ ꯁꯥꯡꯒꯅꯨꯀꯣ ꯃꯃꯥ ꯁꯤꯗ ꯂꯥꯎ ꯉꯣꯉꯣ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯨ ꯅꯪ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯇꯥꯔꯦ ꯑꯗꯣ ꯂꯩꯀꯥꯏꯗ ꯆꯠꯂꯒꯅꯦ ꯅꯃꯥꯟꯅꯕ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯁꯥꯎꯔꯕꯗꯤꯅꯦ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯐꯨꯕꯤꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯣꯏ ꯃꯃꯥ ꯑꯗꯣ ꯃꯃꯥ ꯉꯁꯥꯏꯒꯤ ꯒꯥꯔꯤꯅ ꯊꯣꯝꯕꯗꯣ ꯑꯩꯈꯣꯏꯃꯨꯛ ꯆꯥꯎꯕ ꯃꯥꯟꯅꯩꯌꯦ ꯑꯩꯅ ꯒꯥꯔꯤ ꯃꯅꯤꯡꯒꯤ ꯃꯤꯡꯁꯦꯜꯗꯒꯤ ꯑꯩꯅ ꯌꯦꯡꯕꯅꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ ꯃꯥꯕꯨ ꯁꯤꯔꯝꯃꯗ꯭ꯔꯥ ꯃꯃꯥ ꯈꯪꯗꯦ ꯁꯤꯔꯝꯂꯗ꯭ꯔꯥ ꯈꯪꯗꯦ ꯂꯥꯡꯒꯅꯣ ꯅꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯃꯤ ꯂꯥꯛꯑꯕꯗꯤꯅꯦ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯀꯅꯨꯀꯣ ꯑꯗꯣ ꯃꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯞꯍꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗꯁꯨ ꯏ ꯌꯥꯝꯅ ꯇꯩꯍꯧꯏ ꯑꯩ ꯃꯤꯠꯇ ꯁꯨꯝ ꯎꯔꯒ ꯂꯩꯌꯦ ꯃꯃꯥ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯃꯥ ꯁꯤ ꯂꯥꯡꯒꯅꯣ ꯅꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯀꯨꯝꯃꯛꯑꯦ ꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯀꯃꯥꯏ ꯒꯥꯔꯤꯗꯣ ꯈꯥꯝꯃꯣ ꯑꯁꯤꯗ ꯂꯩꯔꯦ ꯒꯥꯔꯤ ꯂꯥꯛꯑꯣ ꯀꯨꯝꯃꯣ ꯐꯅꯤ ꯁꯥꯔ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤ ꯑꯣꯏꯔꯝꯒꯅꯤ ꯁꯣꯝ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄꯗꯣ ꯃꯥꯅꯤ ꯁꯥꯔ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄ ꯁꯥꯔ ꯀꯔꯤ ꯑꯦꯛꯁꯤꯗꯦꯟꯅꯣ ꯍꯥꯏꯁꯦ ꯁꯥꯔ ꯑꯉꯥꯡ ꯑꯃꯈꯛ ꯒꯥꯔꯤꯅ ꯊꯣꯝꯕ ꯑꯗꯨ ꯁꯥꯔ ꯃꯃꯥꯗꯨꯒ ꯑꯉꯥꯡꯗꯨꯒ ꯃꯃꯥꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯉꯥꯡꯗꯨꯗꯤ ꯁꯥꯔ ꯌꯦꯡꯕꯤꯌꯨ ꯁꯣꯔꯣꯛꯁꯤꯗ ꯇꯥꯔꯤꯕ ꯏ ꯃꯌꯥꯝꯁꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯁꯤꯗꯤ ꯐꯤꯕꯝ ꯊꯤꯅ ꯁꯣꯡꯕꯅꯤꯅ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯥꯔ ꯀꯨꯏꯈꯤꯗ꯭ꯔꯤ ꯁꯥꯔ ꯉꯁꯥꯏ ꯃꯈꯩ ꯂꯝꯕꯤꯗ ꯒꯥꯔꯤ ꯂꯥꯛꯄꯗꯨ ꯈꯥꯝꯗꯅ ꯍꯥꯞꯄꯤꯅꯅꯕꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯒꯥꯔꯤꯅ ꯈꯥꯝꯕꯤꯗꯦ ꯁꯥꯔ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯤ ꯀꯅꯥꯅꯅꯣ ꯄꯨꯈ꯭ꯔꯤꯁꯤ ꯁꯥꯔ ꯃꯃꯩꯊꯪꯗ ꯍꯧꯖꯤꯛ ꯈꯛꯇ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯍꯥ ꯑꯃꯈꯛ ꯂꯥꯛꯑꯦ ꯁꯥꯔ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯦ ꯁꯥꯔ ꯑꯣ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯤꯗꯩꯗ ꯀꯥꯔ ꯑꯉꯧꯕ ꯑꯃ ꯑꯩꯈꯣꯏꯒ ꯊꯩꯅꯕꯗꯣ ꯒꯥꯔꯤ ꯃꯆꯨ ꯑꯉꯧꯕ ꯃꯥꯅꯤ ꯁꯥꯔ ꯑꯉꯧꯕꯅꯤ ꯁꯥꯔ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯧꯔꯛꯄꯗ ꯂꯝꯕꯤꯗ ꯊꯩꯅꯈꯤꯕ ꯒꯥꯔꯤꯗꯣ ꯑꯦꯅꯤꯋꯦ ꯑꯗꯨꯗꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯁꯤ ꯃꯇꯥꯡꯗ ꯑꯗꯣꯝꯗꯤ ꯀꯔꯤ ꯀꯔꯤ ꯈꯪꯕ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦ ꯁꯥꯔ ꯑꯩꯗꯤ ꯁꯤꯗ ꯈꯥꯝꯂꯤꯕ ꯁꯥꯏꯀꯜꯁꯦ ꯃꯁꯤ ꯊꯧꯔꯒ ꯑꯩ ꯂꯧꯗ ꯆꯠꯆꯔꯨꯕꯩ ꯍꯟꯖꯔꯛꯄꯅꯤ ꯁꯥꯔ ꯑꯗꯨ ꯃꯃꯥ ꯃꯆꯥꯗꯣ ꯁꯤꯗꯩꯗꯣ ꯏꯅ ꯇꯩꯔꯒ ꯁꯥꯔ ꯀꯞꯄꯒ ꯂꯥꯎ ꯈꯣꯡꯗꯅ ꯇꯧ ꯂꯩꯔꯝꯃꯤ ꯁꯥꯔ ꯑꯗꯩꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯁꯨ ꯍꯥꯏꯐꯦꯠ ꯈꯥꯝꯕꯗ ꯃꯤꯁꯨ ꯆꯤꯜꯂꯒ ꯂꯥꯛꯄꯒꯨꯝꯕ ꯑꯗꯨꯒ ꯑꯃꯠꯇ ꯈꯥꯝꯂꯝꯗꯅ ꯂꯣꯏꯅ ꯊꯧꯅꯈꯤꯕ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯁꯥꯔ ꯃꯤꯁꯤꯡꯁꯦ ꯄꯨꯛꯆꯦꯜ ꯑꯃ ꯂꯣꯏ ꯇꯧꯅꯔꯦ ꯁꯥꯔ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯗꯥꯏꯗ ꯃꯤ ꯑꯐꯕ ꯂꯩꯔꯣꯏ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯨ ꯑꯗꯣꯝ ꯎꯕꯤꯍꯧꯗ꯭ꯔꯦ ꯃꯥꯅꯤ ꯁꯥꯔ ꯑꯩꯗꯤ ꯎꯖꯍꯧꯗ꯭ꯔꯦ ꯑꯩ ꯂꯥꯛꯄꯗ ꯃꯃꯥ ꯃꯆꯥꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯃꯃꯥꯗꯨꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯒꯥꯔꯤꯗ ꯄꯨꯈꯠꯈꯤꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯁꯣꯔ ꯍꯣꯟꯈꯤꯕ꯭ꯔꯥ ꯂꯦꯡꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯞꯄ ꯂꯥꯎꯕ ꯁꯥꯔ ꯑꯉꯥꯡ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯥꯔ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯀꯞꯄꯦ ꯁꯥꯔ ꯐꯔꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕ ꯇꯧꯕ ꯇꯥꯏ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯁꯟꯇꯣꯁ ꯁꯥꯔ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯀꯣꯜ ꯑꯝꯇ ꯇꯧ ꯅꯨꯄꯥ ꯃꯆꯥ ꯃꯃꯥ ꯑꯃꯒ ꯀꯥꯔ ꯑꯉꯧꯕ ꯑꯃꯗ ꯍꯧꯖꯤꯛ ꯄꯨꯈꯠꯂꯛꯄ ꯌꯥꯎꯔꯕꯗꯤ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯍꯥꯏꯕꯗꯣ ꯈꯔ ꯊꯨꯅ ꯈꯪꯅꯅꯕ ꯐꯅꯤ ꯁꯥꯔ ꯒꯥꯃꯩ ꯔꯥꯍꯨꯜ ꯁꯥꯔ ꯑꯀꯣꯏꯕꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯔꯝꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯨ ꯐꯒꯅꯤ ꯁꯥꯔ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯅꯤ ꯊꯦꯡꯖꯤꯟꯅꯕꯗꯤ ꯅꯠꯇ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯁꯤꯅ ꯒꯥꯔꯤ ꯇꯣꯡꯂꯛꯀꯗꯧꯕꯁꯨ ꯒꯥꯔꯤ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯇꯣꯞꯄ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯂꯝꯕꯤ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅꯗꯤ ꯍꯤꯠ ꯑꯦꯟ ꯔꯟ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯒꯥꯔꯤꯅ ꯊꯣꯝꯖꯤꯜꯂꯝꯕ ꯑꯗꯨꯒ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯁꯥꯔ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯁꯥꯔ
angang adugi magi masagi akoiba saraksida sidaida I tariba se sir I dugi mathak tu da sir paisa sanga saping lakta sairaga masigi mathak ta lerame sir aduga sir mama aduna gari di he kakhakraba matungda aina paisa singa do mama adu da pi mama aduna paisa do loroi haiduna hairaki aina anga phauki angang do layeng na bo paisa karigi da mutu paidrino haibada paisa do mana payu haibe yati adubu paisa do kanar kani haiduna aina magi bag aduda paisa do namduna dum hatsang kresa kari paisa lo haibe yati haiba gari thomjan mada masa do dagi ta hobo paisa natabra natragana paisa do loroi haiduna di o gari na thomlamba adudagi mama masa aduda thenglamliba miyo idana kumtharaglaga paisa piba maduda paisa adu makhuta pidabadagi I taba marak aduda paisa adu langsilama sir sir kedore gamai sir sida su sanga sapi ama ani lere sir kadai sir sida lere sir sina takudi sorok aduda sanga sapi khara langsilamba nungsina khara paithoki boirangwe aduna takudi tawdong se hit and run gari thomlamlaga sakhangdana na bachen kiba sir gari gi chaga maram sei jo sir soni nala rom da khara khojali jin adi sir gari se makha rom da gi sir awang da hagat pa gari oigani sir tariba break ki maram asina sukhangi madadi gari asi makha dagi awang lom da thokiba gari anyway santos hospital pau porabra sir hospital khangi sir okay akhoi chana batokshi aduga inago yamna nugai adom na khoida pau pirako aduga awaba mi khudong thiba mi da mateng pang bhai base ishona matam punam ka sang laha ke thabak achin babu hundoktuna nangna mafam asida gari khamaga mama masabu hospital yongna ba mateng pang kibado ishona nang awaba soidro ugan thaga chari darka lerbadi inauda aikhoi pau khaujarki inauna phone toroki number aikhoi da save tor phagani sir adudi angacha aikhoi chana batokshi yes sir gari toro gamai phagani sir Santos, Katian Masama lady bum from Sidadi, CCTV pan was so the Orangan. Aduga, highway the lady bum, petrol pump. As she does CCTV pan, Panda, Bravo, Coitis and Batanga Petabale. Aduga, how jictagi? I could have phone Torokiba Pung Ama, Madugi Mamang digi, Tau Kibagari Kudima, Karam Karamamachu, Karam Karamagari. Aduga, Karambagari number I have the Kang and Nogidamo. I could Honabi Matota, Madam D. Gariasi. Makharom digi awangom da thogat khiba gari di oiran adurwadi pung amagi manung da thaukiba gari khudimak thiraga madu kadai digi kadai de satki habdo matam sangni yengab si yengba asokpa anaba puningdaba mi gi thawai kaningdaba sel tingani khanba khangdraga loire khanbado para tami bagi mathau tare madu guma mi da sir makhwang da thauri thuraga sir gari na sor sor singgadabani ko gamai khara thuna tho phagni sir Sonata, Sonata. Kaidorge, no imuxo tongo, lo laisibo. Canano. Corsi canano. Si be mane. Kaino malaise. Kaino malaisibo. Misum na lakpurangani. Nang kisudum laidudi. Haima. Kaidorge no bo. Koi ba chat khraga. Karino thonglon jalaga. Khais. Noi gi dubu. Kaidorino. ꯑꯩꯈꯣꯏ ꯈꯪꯕ ꯎꯕ ꯌꯥꯗꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠ ꯂꯩꯔꯛꯇꯅ ꯆꯥꯔꯤꯕ꯭ꯔꯣ ꯆꯂꯣ ꯊꯣꯡ ꯍꯥꯡꯗꯣꯛ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥ ꯑꯃ ꯈꯟꯅꯔꯦ ꯍꯥꯏꯌꯨ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ 이제 그리 레게제 그리 술래티에 그이노 숨 락바니 락바야 다브로 락바야 이제 하이마 너희보 꼬이바 잣가니 하이드나 ngongone 그리노 산타니 너희보 팟잖아 이거 다들 끼에서 기다이네 가라이 가라이 꼬이루르게 가다이 가다이 여우루르게 봐 이제 카라 레콘 카라 잣루리 아두가 와다나 좀 할라아바 와바되게 거기 좀 팜다나 좀 이몽다 레이라바 그리노니 하리시보 마망에디 꼬이베 잣루보다 누가이 누가이바 와리 따미 아하오 아하오바 짜프르카쇼 레리 그리노
ngasibu nakhoi ani khana chaina baga yawbro Santa Santa che manung da lei o nakhoi gi ji khana chaina ba yarom dong ma lebu ma ngona kai sakraba madi kai lekhrege ka da lei che o fare fare ai lakuse matang sadaba gumba male adadi ai amuk chalukhige hoi che kona wari sanar se che hoi 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 kari toro jano ni mosibo moyani si kari to ba yobo jano ni koi ba chaluraga ai khoi no koi ba sapdadi wari hotai ga mayam sadana no khedana taw kari no sono ta si ai sang pade hei hei na da bai monga taw moi ge si singnei da koi ba satpane na chalaga mu lambi da kari thojano sel thunga khula jala mi sibo natraga sana lupa ta hora jalo natraga mu suno ta da to pa pakhang naga mapuroi bagi mamang da lakna ra jala ni tawri sibo kaino ma de leiba mal kana de thabak tum tawrugi ge da mi gi koi ba chatluraga aina masidai da kari kana na ba kari do no ite mi be mala mi do kari gino ai kana na khang ai khoi chatlu badu da sum sam sam na hang ba lak oirang mani mana mo mafam sta laga kari to bu yoge du to ge da to ge mathau irei leite dana mayum da thabak suge leite dana lekai de chang chang dana mi gi sitra kup tra yenga gane wathi ware ngang dana khana chaina handogi matei manau da kak 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 ayam hinari asigum se yum da sangan gane aduga specially thokiba thodo sig matang da wari saber kari gum amta liber minung silebe sadan nang ne wari amuk sadom dana wathi warem do chakat chakat ngang wadgi mi tanar tan wa se kainar kan khang da na bana lo tan mas da wa no honar gane wa da nang pop thoki tan mi wa ta ni kari no moi tam ai aduga kari gum amta haijaroi pare yeng batare hayeng ayuki khabar da kari hare habdu yen ai khoi bu khang ki bor di khabar da soidan harakani khang ki da bor ga di kari mata harak tabse yeng bata moi tamo phatti phatti ko ai khoi na tawri bas nang madugi wada du ngang le ga hero ha madugi wada du ngang le ga hero banang ai bu phatti hasan hek wa jilik orpada nang oda tai na dori ban lakle inspector tayai lakle inspector tayai uthana ba Kanbina ba. Thank you, sir. Welcome. Uthana ba. Kanbina ba. Inspector. Tayai. Lakle. Hanana thagachari ngasigi Inspector Tayai chamri ga kontra suba tangkak tabiri basing ngasigi tangkak kasi tabiraga donge thomoi da kari fawi bagi miyamna pibirakpa comment khara pathok chabagi tanja ta lugjagi loina ngasigi birthday tariba Takhelambam Jessica Devi daughter of Takhelambam James and Rosni Devi Kaksing Irum Mapal many happy returns of the day Nungairabam adongi pongno meda sigidama yaifaba adu pijari Palem pathogi sheba matom lom na tawba ngamboy biu afaba yaifaba tola taraba singmo mateng pangba ngamba masak naiba nada yektaba tawruba afaba thaba khudima mai pakpoi biu haini sori mafamna nijari thagachari hana
Gaidongam Tayai Ahoba Tahodre Natapirapo or Male, Tagachari anyway, what is say, Nungai, Tava Kodimak, Sazems Anaba, Yahuda Boy view, Matam Chupadame, God bless you, Tapirapa. Thank you so much, Gaidongam Tayai, Adongi Fazeraba, Tamoy Nungdagi Torokpa, Fazeraba, Wahina Pibirakpa comment, no Sigidama. Hiding I later na Tagachari Babi Hemam Tagachari Tomba B. M. Sir Ming Lok Tok Pirak Pada Ahi Ming Lok Tok Pada Yaudi Kari Numaita Yogi Imana Popodi Uzadri Haitaret Ming Singasi Tengzare Tenazare Tomba Hek Paba Hoboga Tabirakadabani Adora di Tengnagani Sogyama Mayam Silo Pavadi Tomba Ingam Jadi I show meaning a lie Maktina Nina Haitare, Mapacharubanina sitting Narisini. Tagachari, a commenter, Paba Yogi Haitari, Paba Hek over to the Ibiro, Adore this way than Yogani, Manning the Ibiro Labadi, Opilate the Haitare, Adobu Tagachari Torom Tabi Besaruga Biba. K.S. Ibeyaima, Tagachari. Makok this way than a Tabiu. Sonia Chanu Tagachari, Rangi, Wari, Lushin Dava, Wari to Lushan Daya Davani Nasi, Lushilaga, no Bawari Mahozavani. Ano Wari si Karamba, Mong the Kamaina, Sol Togodagi, Gang, do Lake Taba, Wigadorivra, Kari Oidorino, Haiba the Hay and Getankatamu, Kaminarasi. Sonia Chanu Tagachari, Ranjita Kasham, Sir Wariam Napaze, Natapirak Patagachari, Hanana. Asa Widrom Tagachari. Ajit Waikom Sar Matam Siam Fatti Natapire. Yes, Matam Yam Fatti. Sonia Chanu Tagachari. Sinam Now Kishore Tagachari. Thank you so much, sir. Now Kishore. Happy birthday, Nasutapire, Warifase Tapire, Boyd up 97. Happy birthday, Tapire. Mukesh Ningtauza, Tagachari Mukesh Ningtauza after a long time. See Yobirokpa. Ranjita Kasham Tagachari, happy birthday to all Tapire. Thokcho Mary Garina Tomjilam Lagachian Kibasiam White. Aigi Puruibasu accidental Kide Matong Maram Kangdana Adumak Mangja Kre Natapire. Sumani Sigumakodong Tiba Kanana, Tomino Kanana, Tingsan Biramino Kangdaba Todo Watokse. Sing Langam the Nato Ehaitare. So do go Magitanga Kayasu, the Mak lay to E. Koyapunchida Haitare. So Tagachari, Torom Saruga Biba, or the comment Haitare don't get comments in the Tamoya Mukahele. Tagachari, Toxomeri, Duga Sunil Sograkpam, Sir Angangari, Natomamadu Yanoite, and Tapiri, Jumani. Ibem Chalema Tenta, a Sigi Bishot to Jum of Hawi, Tapiri, Tagachari. Nawakasham, Garina Tomlam Liba, no Padugi Wakaldo, Yamna Lale, me Amagi Punchibul Palising Tara Piraga, Tambiramba, Yamna Nungaite, Magi Garidun Hospital, Power Pubiram Lavadi, Natapira Chumani, Nawakasham. Howsiti Amlure, Lambita Gari accident Natrakanagumba, Sokpamalera Magasu. Madu Pukat Padusu, the Kandi Hector Yam Sizu Yamlui, Migi Punsikan Madusu Yamarudi Oi. Kanagumana, Pukat Pirukanda, Pukaluba Mido, Nakoina Tomi, Natran Onzinba, Adu Makibi over the Pukaning Dabasudum Yawe Dubu, Amawari. Heck got accident Topamanakta labor, me and you home no Uragadi, Amanamana so Tazan of among the Haitare, Mateng Pambi was the Yampai. Hoi on Kalak Laga, I could a case Panjala Kanihana Kibi, Yaunara, the Sisu Yamlui Haitare. But Adobo Hosiki to the Mamaduna so direct Uraban. Adugumbo situation number the Karito with the Haiba, Madugi, Para, Natragalation Duni. Aduga, Upaduna Kaliva my Wakalondo. Things a lady pashating ani, so upana over my cannot do delight and Masada topa nava live about the lying a lane. Garina thing with the TB nava laying a lave what is to live near. Gari thing with the TB now, the Marie Lane didn't. The Garina thing over the Masagi TV now, the Patripo lying and by what is to live, Quilam Dam Citadi. Jazat Nihaitare anyway, Amoria, Domodo Wakanda Karipawi. Birmani takes some Tagachari Sarmatam crowd, like Yaw Jaba,
ngamkhide adu ngasidi yaw ngamjari an takpide. Thank you so much yawiba to gidama kaduga Radha Samom. Many happy returns of the day yapa mangol pibirakpa mutum langlembi sarngasigi episode samriga kuntra subatangkak yamna nungai aduga gangmaigi kupu anova case na takpide yes Santagi pukchel chumane Bemola naurem thagachari sar ngasi wari yam nungai jai mangal karishu tawdabo isano Mama na wajabado mitigi pitaki ba kangodi takpide. Thank you so much thagachari Gyanendra salam. Sir, good night. Lovely story. Happy birthday on takpide. Thank you so much Sir Gyanendra salam. Yam nungai na pothabiu. Theng ba faw matam kai thokpidana tabiba. Sagidamak thagachari Bigyarani sagol sem Sir wari yam fazai. Angang du karisu thoktabo resano na takpide. Thagachari tampa Rasanatoi thagachari sarwari yamna nungai na takpire. Angom jambam turpana chanu. Happy birthday to all takpire. Thagachari dana khwarakpam. Sanjanbam tombishina asigi episode tainingai leitana nungai jai tayai nungai behelei na takpire. Tokpa maton thagachari wari si fazai accident asokpa anghangdu Hanna yenglam dabado nungam nungaite. Minung siyaw de natakpire. Thank you so much Madam Binodini thagachari say wari nupidu ki machado kari tholagaba khanmada wada bangamde natakpire. Thagachari Sanjana nunglepam mangal gi punsido kari sutawdabo oirasanu. Santagi matakta laman kumbiyo na takpire. Anyway, thagachari bemola pebam Dhruvaga itogi wari matang chadaba na haitare wari gi character do wari sagat pangamdaba adunani matam adu ngai menase. Thank you so much. Miyam haibire du mar do chadra di wari du paujulak pa yadaba haitare. Hemabati ning thaujam thagachari Santadu asingba sabagi dasa tarakani na takpirakpa Ajit Waikom Ratna Gurumayum sarngasigi tayo yam nungai jai na takpirakpa Bomesori Devi thagachari ngasigi wari se matang mayam na chanay adubu thokhan ningde na takpire chumane Inaw thoksom sar ngasigi wari yam na fazai Santagi maong se aningde sigumbasu leirongani khalubada nungai te Sumane Ningsing henbi miyoy bagi mapok siya tang mani matanggi mapok takari oigani kanana sukhang mungamde Thagachari ningsing henbi matang mapok pokani thajabi bro Mathang mapo ay di wari yuwani mathang mapo kay di sunglay ba janate Hoy haina balay mapok tariat kain Haujik akoy na po isibo hanagi mapoki kaya subo orizano Natraga handak tagi haubo oy doirab Nami iko di magsi handak tagi sum haudo ribra Manipur do po mi ngay ze 1 to 75 1 to 78 1 to Adagi 2 na sumloy oy din January gi tang ama natte February gi tang ama da loy na pok praido Manipur da laiba mi ngai je February gi tang ama da loy na pok pajala na mapalam da hange do ningsing bi thagachari ningsing hen bi mathangi mapok kai du di thajaba leite hai tare du thajana hingbi ba kaiso kai de Thank you so much tamangam de mi oi bagi punsi nongma siba nongma So mga like chumbam thank you so much sana thagachari priyo guru mayum sar ngasidagi wari se na tapire thagachari hanana Masbur side thagachari sar minungsi machet ama phawi yaudaba na tapire chumane asa huidrom sar ngasigi wari
fazai mama na machagi khanmada mama machai khanmada wai na takpirakpa Rabi Sana Yumnam Pari Ben program arranger happy birthday Jessica Inspector Te wari nungai na takpirakpa thagachari irengbam nungsi tombi mapadu minungsi leite Saran Singh thagachari ngasigi Inspector Te wari yamna fazai adubu sogli bangang adubu isorna kanbi boshanu thagachari hosa James pusu Lieutenant Inspector Tayai puthok pibagi damak na tapire thagachari Saran Singh thank you so much sana angom jamam Nirmala Sagol Sem thagachari Tayai ngasigi tangkak yamna fazai hauzik matamga yamna chanai sargi wakalon thagachari happy birthday na tapire thank you so much Abulu Akom thagachari Hemabati Nithojam thagachari amba ki ais ngasigi Inspector Tayai se makoktagi hiloiba fawa tare live ahanbani na tapire amba ki ais thank you so much thagachari support to biduna thengwa fawa tabiba haning hai leitana thagachari Abo tomba thagachari happy birthday kangmai wahai taraga thamoy si penjai tapirakpa Pramochan warigi paring the accident da mangal palakpada wakal se swai lawi aigi nakan da tumli bai chanupa mangal da khangeng geng lui yamna nungaite mama machagi awabadu wari se yamna fazai na takpire thagachari Pramochan sir adongi chanupa nungsiraba mangal da magi punsida dugumba thawdok ama thoktabu oisunu kariguma matamda Ming manarakpada swai lauba haitare nungsiraba inaw khak noma Inspector Tayai da tabirami mahangna hai staga da ikairian character du da mai maming du sidai da villain oriba negative role du mai maming du chap manaba haitare unthokni kai jakre sar nai anyway wari ni maming manarubani dubu nungsiraba dongi cha thawai gi mani mangal gi punchi da thok tabu shanu aduga sungthok thok loi haina isor gi mafam da nijari so thagachari Mukesh Ningthauja once again hana thank you so much ayamba i loina pajare sithaba yorobasu ngapi gani kuraija memi happy birthday noma gi fajabasu mele tapiba Dani Naurobam thagachari chan ilangbam ongbi ngasigi Tayai wari yamna nungai minungsi khangmandida na tapire Mase khoi lamdam so dum thoi ni haitare gari je thomjal ma chen ki base masing langam dana thoi kharana marai bak thibadagi laikhidaba kharana thomjan biramaga hingdi hingoba imung manung do sel myam puthadana na yekpa yawba imung manung myam lei adana hadak to se kui dabada haitare aigi sagai de so makoi kurama gari machana thomjan birame adu kanano khangde adum sumaina tawba dum lei haitar so sigum base dum thoi adana yam section ningai oi lambi de gari thauba thawbiri basing na su lambi matai de chali basing yam mun yeng bagi tangai fadaba lei aduga lambi de chali bai khoina su numidang gi matam da di yari ba makai amuba firon set piroi da bani yari ba makai hangam pal machu yauba reflection yauba natraga angauba khara reflect tawgadaba light na haitare khungu ki khuning da khut ki khudang da aduna sigumba si yauba yamna fai lambi da cycle thoro jacket amuba lilo sat khibasi di soidre aduna kariguma matamda hui amuba ma lambi da kunbase hui ni khangdadana gari na thomjalaga thomi ba mi du sumarai bak thiba hui du su siba sigumba se dum thoi haitare so thank you so much tension jari punuma hanana thagachari aduga warabi beade che tok so meri asigi wari se ipuru bagi thodok ama ningsing bada haitari sajenik pama yawe na takpire very sorry thodok sina odongi nungai taba imung manungi thodok ama ningsing han kiba dugi damak haitare aduga warabi beade aduga thodok china domda ningba ka hen kiba tarabadi hobudi hokre adubu asingba thodok si khanghan da yadabani ikoi gisu
मियोबगी थमोइदा फत्तबा थबकु निंदा तौरबदी अगी हक्सांगदा अगी जिंदा अगी चौदानादा लाकपा अगी तोंगानबा ई मरी लाकपा मतमदा अइने यानिंखिदबदो अगी चादुनसु यानिंगोय अइना अफबा थबक तौरबदी अगी चाइसुना अफबा थबक तौबा अइना फत्तबा तौरगदे अगी चाइसुना फत्तबा थबक तौबा अइना फत्तबा खनमना चाइसुना फत्तबगी वाखन खनबा हाइतार सो फत्तबा सिंगदे कोइ पुन्ना कंडेम तौमिनसी नुंगाइतबा थौदोक्ता कोइ पुन्ना नुंगाइतबा फोंदोकमिनसी अवाबदा मतेंग पांगमिनसी अदुगा वखल तामिननबा असिगुमबगी हाइतारेको थागचरी अदुगा चेथोक सोमेरी सतोंगी थौदोक अमा थोखिबदुगी नमक्तदि याम नुंगाइते सो थैंक यू सो मच तोरम सरुक याबिरकपा सिगिदमा पुनमक टेंशन जरगा मयामदा अवाबसिंग हाक्तंग काउथोकननबा इसै माथां खुदोल तमजगी पुंग अमगा मिनिट मंगा फाउबदी सै अमा अनि अदुम खुंजबनी मरक्ता मयामगी कमेंट फजबा यावरदी पाजरके अइना नुंगसीजबी अइना नाइतोम सकबै सै मथंग खुदोल तमजगी ngayhaktang awawa punama kauthominasi tumlamdamda wakhal nungaiba wakhal khalaga nungaiba wakhal relax toroga igi khongjen tapna tapna ingna nungaina chalhalaga tumagi haina bi leina so khudol jari aina nungsi jabi tabiri basing punamakta lanthak jari aina nungsi jabi la 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 aina khoida jabi aina nungsi jabi aina khoida jabi matani unsigi nang tanaloy jare oh aigi di thawaini nang tanaloy jare oh aigi di thawaini nang tana aigi unsini aina nungsi jabi aina khoida jabi nungsibi maitho yinglaga ajaba heli asum nungsibi maitho yinglaga ajaba helagi asum nangbu nungsirubai oiramali nangbu yingning ta leire nangbu nungsirubai oiramali nangbu yingning ta leire nangtana aigi unsini aina nungsi jabi aina khoida jabi mi sum laiwa pubino sum hatyai pubi eloira karamba mi sum laiwa pubino sum hatyai pubi eloira koi dana bi nangi mai thoi koi rau na bi nang
nangi misna Waidanabi nangi maitho Wairaunabi nangi misna Momontano kanbi nangtani 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 Aina nungsijabi Aina koida jabi Aina nungsijabi Aina nungsijabi Amarjit Maisnam, thank you so much. Assam Lakhipuردagi thoramasi tabiri haina takpirapa. Thagachari tongan mafum kayadagi sandukchariba Manipuri lon da sandukchaba thoram Iraipak, Sanalaipak, Kanglaipaki siguma mafum asidagi haitare maroina tabiriba sing tongan mafum da athengba fahoda tabiriba sing Langlimbi Haibor Malik, Sagi Yam Garang Siam Kana Habibani, Inspector Tayai Manung Sak Paisai Nirmala Tangjam Sak Baduga, Pusparani Laikstramna, Ibiba Mayek to Binod Kumar Sarmana, Tawai Happy Bishi Isai Sikadul Tamjari, Somendro Kontozum, thank you so much, Yening Hulakli, Soidina Arui Kongjagi, thank you so much, Kudul Tamjari.
Mathangda mo lanthokchari Inspector Tayai gi manungda sakhibi sayama kudol tamjari Say asisu loidri sayama kangni soidana di loiraga thaba isai sigi mapumoina sketch hajabatare makha ani subantra so sakpadi loijare dubu sembalo shindabagi adu khaktang haire aduga soidana isasi ngasi nomani lengma thimba tawduna maramuraga sei sakpadu nungai taba konjel si chumdaba haitare duna so ngasi nomani kitang kangkhatbaga soidani sei mapumoina loishinjage khanjabai sei ni nungsibi ba me ampana mak Tayai gi sei da tabi ba sengi da ba khudul tamjari lanthokchari asingurate mani ai khonglake aduga aina khongi si tabra sa sida nang hum hai nang lo hoi wow yamna fazai Singshin bire nang aibo nangina nata Punshin bire nangi nungsi kisina Singshin bire nang aibo nangina nata Punshin bire nangi nungsi kisina Aibo natanunda aibo punshigi aibo natanunda aibo punshigi Singshin bire nang aibo nangina nata Punshin bire nangi nungsi kisina Krino ne tahu sih mo Krino sih di Krino saram dai da mapa power buka cap mana dia as mine kena basi orang ay mo ay wakan da mo ka John Ray ne slow motion da sih laga ay gina talak pa adu di na gitar mo pa raga ina sumna lay raga kuting thoga asmai na thek laga John Ray ay rui nang te jene John Ray isai tas Igi thamo laikoda satlero naning tamna akan banong lay lakla shu laklage nangu kedanawa ulage numsi kisina Aigi hangla batamoy laikolda ulage jetna umsigi lendanava Singshin bire nang aibo nangina naka Punshin bire nangi nungsi kisina Krino ne kayaknya sekomen ini as Krino ne tahu sih mo as mi gitu kayak ada nung sinagrab no ne gitar ga konga kayak sekomen ini as ibu Krino ne ibu mau ya saya sih deh ay John Ray ko ini saga as betul nung ay gini deh ay gemit sih kan nama tuh udre John Ray gata udre lahirin ay ibu as Krino hogat Krino sih deh as La 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 as Krino deh sih mo La 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 Krino kena sorry sir sorry gamai nang were ai di papa khalure dana Krisa tahu deh sir isai maka tabiyo sir yare saya maka tang sum sakke na torman tamba ai huren toragi gamai la bro hoi kana oiru ni kangam sian bedo Thank you so much me ampuna mak aroi bada isai amatang kudol tamjaraga ngasi gi loishan anu hono jagi yening holakle loinana ngasi haitare ngasi numit hauzik pung 12 lalabani na akhoi gi staff ojariba nursing ayekpamgi sai mamang da program to biramba aigi nuksiraba inausigi ngasi se birthday haitare akhoi group to bodi
loina mak ko staff sing ne yaipha mangol che loina pikre adu comment section da mayam sudum khangba yawbirame aduga comment inau narsingi yaipha mangol pibirak pase am nuwaijai aduga so thank you so much aduga inau narsingi su many happy returns of the day nungairaba mapok numit si masing langam dana imong manong punna chahi kaya pangthok pangambat na de yektaba mai pakpa aduga matam punamakta diamond radio gi damak miyam gi damak thogol to bangamba aduga sokthaba naidaba hena miyam gi thogol to bangamba aduga na de yektaba awat apali taba orisunu hani soring mafam da nijari. So thank you so much miyam punamona su inau gi yaipha mangol pibi basigi damak aduga pibi riba khudimak so hanana thagachari. So isai miyam punamak tabiri basing amadi ai inau nursing ai from the khodol tamjagi dedicate tawjari ngasigi sai yening hulakde setting ombongi mayekta ai samaki tune samaki khonjil khodol tamjari ngasigi thoromasi arubi sini yening hulakle ai thamoisi yening hulakle aigi tamuse nangi nungsi satam urubada yening hulakle aigi tamuse nangi nungsi satam urubada tapthaba ngamlaktare aigi pukningse athaba ngamlaktare aigi wakhalse nangi saktamna yakai hallare nangi saktamna yakai hallare hulakle aigi thamuse nangi nungsi satam urubada nangi nungsi satam urubada ngamdaba nungsiba khanghalle nangna uruba yenglubada nangi sumhat pasaktam aigi tawaingbana amban basu hairakle ngamdaba nungsiba khanghalle nangna uruba yenglubada nangi sumhat pasaktam aigi tawaingbana amban basu hairakle miku amatashu kauba ngamdare miku amatashu kauba ngamdare nangu yening hulakle aigi thamuse nangi nungsi satam urubada nangi nungsi satam urubada
malang shahuna pada nung si irik na jothalle aigi hachang se nangi athang amabu pangnaba inglaba malang shahuna pada nung si irik na jothalle aigi hachang se nangi athang amabu pangnaba amoy kisi thok tu na pirage nafamda yening hulakle aigi tamuse nangi nungsi saktam kurubada tapthaba ngamlaktare aigi pukningse athaba ngamlaktare aigi wakhalse nangi saktamna yakai hallare nangi saktamna yakai hallare yening hulakle aigi kamuse nangi nungsi saktam urubada nangi nungsi saktam urubada Hanana thagachari ngasigidamaktadi anisuba thorom pareng loisinjabagi tanja tangkagodom hana lakli Inspector Tayai gi ngasigi tangkak tabiribasing haningali tena thagachari ngasigi makha hayeng amuk soidena amuk taminasi ngasigi tangkak ngasigi makhada kari kari lakadagi habadu khangminasi section leminasi lainasdagi ngakthoknanabagi amatam ngairabu pai miyamna hena khangli hanna haimandana miyam ponomani hena na kongdo singjai herabad maksu pakawbiganu mi khara pullabasu pulliba mi marak adudagi khara lapna social distance physical distance tambiu sanitizer sizinaba loina tokre khara amuktang nauna sizinaminasi lainasi naraklabadi adom laying nanamagidama hospital da adongi tumpham hauji khodong chadabagi phibam da lakador section minasi anowa lockdown ma laktana na bai khoi panamak honaminarsi ngasi tekta kaidene khoi thengnariba sigum hayengsu miyam punamak pungpham asida muk thengnaminasi matamadu fawagi miyam dagi lapthokchari section lebiu miyam punamak bu jem saigur jamna mukana ikok nona khurumjari Khasuna sat lava like koni Kanduk kaya ke itin famni Cheta balay trava Hachang bitawai ni Diamond FM Radio Diamond FM Radio 91.2 Diamond Radio Channel